ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯝꯄꯣꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯍꯋꯥꯏ ꯃꯔꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯦꯟ ꯁꯨꯟꯗꯔꯆꯥꯟ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛꯀ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯀꯧꯕ ꯑꯃꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯅ ꯑꯁꯨꯝ ꯂꯥꯏꯔꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯔꯝꯕ ꯃꯃꯥ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯅꯥꯕ ꯑꯃꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥꯒ ꯈꯨꯌꯥꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯊꯟꯇ ꯈꯜꯂꯝꯃꯤ, "ꯏꯁ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯏꯃꯨꯡ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯑꯁꯨꯝ ꯆꯥꯏꯊꯔꯛꯂꯦ꯫ ꯐꯔꯦ, ꯑꯩ ꯍꯧꯖꯤꯛ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ"꯫ "ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯆꯥ ꯀꯔꯤꯁꯨ ꯋꯥꯗꯦꯁꯦ꯫ ꯍꯛꯆꯥꯡꯗꯨ ꯀꯟꯈꯠꯅꯕ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇ ꯄꯣꯊꯥꯎꯁꯦ꯫ ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯈꯨꯟ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯒꯗꯣꯔꯤꯕꯅꯤ"꯫ ꯃꯃꯥꯗꯨ ꯀꯞꯂꯒ, "ꯏꯆꯥꯒꯤ ꯋꯥꯏ ꯑꯁꯤꯗ ꯏꯃꯥ ꯄꯦꯜꯂꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ, ꯊꯕꯛ ꯁꯨꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯅꯪꯕꯨ ꯊꯕꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯅ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯁꯟꯕꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯁꯦꯕꯥ ꯉꯝꯗꯕꯗꯒꯤ ꯃꯌꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯪꯁꯤꯜꯂꯦ꯫ ꯁꯟ ꯑꯁꯤ ꯅꯪꯅ ꯀꯩꯊꯦꯜ ꯐꯥꯎꯕ ꯄꯨꯔꯒ ꯌꯣꯟꯊꯣꯛꯎꯔꯣ ꯏꯕꯨꯡꯉꯣ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯌꯦꯛꯁꯤꯡ ꯑꯗꯨꯅ ꯆꯦꯡ ꯆꯥꯛꯇ ꯑꯣꯏꯔꯕꯁꯨ ꯂꯩꯅꯕ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯁꯟ ꯑꯗꯨꯕꯨ ꯌꯣꯟꯅꯕ ꯀꯩꯊꯦꯜꯗ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ "ꯏꯁ, ꯀꯩꯊꯦꯜ ꯑꯁꯤꯗꯤ ꯃꯤꯕꯨ ꯏꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯁꯟ ꯑꯁꯤ ꯐꯥꯎꯗꯤ ꯂꯩꯈꯤꯕ ꯌꯥꯏꯗ꯫ ꯍꯣ, ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯇꯥꯗ ꯃꯥ ꯃꯁꯤꯡ, ꯑꯩꯒꯤ ꯁꯟ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯛꯈꯣ ꯂꯥꯎ꯫ ꯁꯟ ꯑꯁꯤ ꯃꯕꯨꯛ ꯃꯄꯥꯎꯒꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯅꯪꯒꯤ ꯁꯟꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯌꯥꯡ ꯀꯪꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ ꯂꯩꯔꯒ ꯀꯔꯤ ꯇꯧꯅꯒꯗꯣꯔꯤꯕꯅꯣꯗ? ꯁꯟ ꯑꯁꯤꯒ ꯑꯣꯟꯅꯒꯗꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯨꯈ꯭ꯔꯦ꯫ ꯃꯥꯃꯥ, ꯁꯟ ꯑꯁꯦ ꯌꯥꯝꯅ ꯐꯖꯔꯝꯈ꯭ꯔꯕ ꯁꯟꯅꯤ꯫ ꯄꯤꯖ ꯄꯤꯊꯛ ꯑꯗꯨ ꯈꯔ ꯋꯥꯠꯈꯤꯕꯗꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯁꯤꯟꯈꯤꯕꯅꯤꯅꯦ꯫ ꯃꯥꯃꯥ ꯌꯥꯝꯅ ꯀꯥꯏꯖꯔꯣꯏ, ꯑꯄꯤꯕ ꯈꯔꯗ ꯑꯗꯨꯃꯛ ꯌꯥꯖꯔꯦ꯫ ꯁꯟ ꯑꯁꯤ ꯂꯧꯕꯤꯈ꯭ꯔꯣ"꯫ "ꯑꯁ, ꯃꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇꯦꯗ ꯏꯕꯨꯡꯉꯣ꯫ ꯀꯅꯥꯗꯅꯣ ꯌꯣꯜꯍꯧꯔꯣ ꯀꯣ, ꯑꯩꯈꯣꯏꯗꯤ ꯁꯟ ꯑꯁꯦ ꯄꯥꯝꯗꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯟꯕ ꯂꯩꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯌꯧꯔꯛꯄ ꯃꯤ ꯈꯨꯗꯤꯡꯗ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨꯕꯨ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨꯕꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧ ꯑꯁꯤ ꯂꯥꯞꯅ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯁ, ꯀꯔꯝꯅꯣ? ꯁꯟꯁꯤ ꯀꯅꯥꯃꯠꯇꯅꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯗꯅ ꯁꯣꯜꯂꯕꯤ ꯏꯃꯥꯗꯨꯅ ꯃꯌꯥꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯇꯥꯗ ꯋꯥꯅ ꯉꯔꯥꯡꯗꯒꯤ ꯂꯩꯔꯛꯂꯦ꯫ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯁꯟ ꯑꯁꯤꯒ ꯀꯩꯊꯦꯜ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯄꯨ"꯫ "ꯈꯨꯔꯥ, ꯑꯩꯍꯥꯛ ꯁꯟ ꯑꯁꯤꯕꯨ ꯌꯣꯟꯒꯦ ꯍꯥꯏꯅ ꯂꯩꯖꯔꯝꯃꯤꯕꯅꯤ"꯫ "ꯑꯦ, ꯅꯪꯒꯤ ꯁꯟꯁꯤꯗꯤ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯂꯦ꯫ ꯁꯟ ꯑꯁꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤꯃꯠꯇꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯁꯟꯁꯤꯗꯤ ꯀꯅꯥꯅ ꯂꯩꯕꯤꯒꯅꯤ? ꯐꯔꯦ, ꯑꯗꯣ ꯅꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯑꯩꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯟ ꯑꯁꯤ ꯑꯩꯍꯥꯛ ꯂꯧꯔꯒꯦ꯫ ꯃꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯍꯋꯥꯏ ꯃꯔꯨ 5 ꯈꯛ ꯄꯤꯔꯒꯦꯀꯣ"꯫ ꯑꯍꯟ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯑꯍꯟ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯀꯔꯝꯅ ꯁꯟ ꯑꯁꯤꯕꯨ ꯁꯨꯞꯅꯇꯪꯒꯤ ꯍꯋꯥꯏ ꯃꯔꯨ 5 ꯈꯛꯀ ꯑꯣꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯈꯨꯔꯥ, ꯑꯩ ꯃꯁꯤꯃꯗꯤ ꯉꯝꯖꯔꯣꯏ꯫ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯏ, ꯑꯩꯍꯥꯛ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ"꯫ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯑꯍꯟ ꯑꯁꯤꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ,
Ibungo, nangna san adu aingondda yondrabasu ai karimata kaide. Adubu aina pariba hawai se icham chamba hawai natine. Masi mitrongi hawai ni. Kariguma nangna hawai asi tharaga nungdang ama thamlabadi. Hayeng nong hek nganbaga hawai se ati amu wanglamgadoribani ne. Ahan asigi wafam asida tompok asuki mati ngakpa haibadu oirammi. Ahan asina hairiba wafam adu mamit mana laukthokpa makai tadun leirammi. Aduga tapna hairaklammi. Kari haiba kura. Haujikidubu hawai asi tharaga nong machupna thamba tarabadi hayeng nong hek nganbaga ati amu wanglamgani haiba. Kura masibu uthokpa yagadrane. Ibungo, aina hariba pumbasi asema maktanine. Nangna hawai asi nongma chupna thamlabadi nongalakpa matamda hawai asi pambi oina hauduna ati amu wanglamdoribani. Se hawai marusing ase lausilo. Aduga karigumba hawai asina aina hariba simak tawdrabadi hayeng amu mafam asida aikoi ani amu unase. Aduga nangi sansisu nangna duma pujakiba yani ko ibungo. Tompokna mathanda khalammi. Ahan asina hariba wafam asibu tasengna chumlidra. Natrangana ayakpu angang ni haina panghaita haijiliba jara. Magi mataw asidadi haijinbadi mandese. Pare. Adu mangaire. Sana sisu kanamtana leigadaba sumandre. Aduna ahan asina hariba hawai maruse oina laibu yengurage. Pare. Kura na haibiriba wafam aduna asemamak oiramabadi ayaki sanase lobiro. Aduga hawai marusing ado aingonda pibiramo. Aihak laibak yengukige. Aduga karigumba hawai ase kurana hariba hawai du oiramdrabadi hayeng mafam asida aihak amu lakani ka kura. Yaida. Adubu hawai ase aina hariba hawai adu oiba oidabra haibadu amukta yengukhogo. Asum hairamaga tompo wakhan nungaina mayumda halaklamme. Tompokna mayum halakpadu ubada mamana hairaklamme. Ibungo, karigino nangna sukuirak ibasibo san adudi yulaklabra. Imada hairakune nangbo. Aikhogi san adubu sene kayabu sitpagi. Asi haina machanupada momon tawramme. Mamagi mataw asida tompok sunokcharamme. Aduga mamada yenglaga hairakame. Ima, aini puraibase karino khangbra yengune ima. Karino sibo ibungo aini di karamna khangani angawbasidi. Ado sanadubu sene kayabu sitpagi. Imagi anaba layengbadi lairi. Ngasi hayengi cheng chak wanaba yagadoribrane. Ima, aihakna aikhogi sanado kaithen hek yobaga lambida chatliba miyamsingda leibinaba kayarak haibane. Adubu sanase mayang yamna kangmali thabak inkhangda sijinaba yaroi haina aduma leibiyu haiba yadre. Adubu aihana yumda halagi haina tawrakpa matam asida ahan yamna oiraba nupa amakhakna aikhoigi mina pamidraba san ado harau lobikre. To yengoima madugi maman oina ahan aduna hawai maru ahumse piraibani. Machanupa asigi mataw asida amukta saujadaba mama adu asuki matik sauраklami. Kari haiba tompo san adubu kari su nataba hawai maru asiga onaramle haiba. Kari no ne imagi tompo nangna toriba sibo hawai sing asina kedo nagadoribano. Nang se onthoknasu pangida imagi ibungo. Ima amukta sagot pigino. Masigi hawai maru se icham chamba hawai natine ima. Hawai se leimaida ahinga machupna thamlabadi hayeng nong hek nganbagadi hawai se asuki mati chawramgadoribani. Ima karigino aduk sauribadubo. Machagi mataw asida mama adu asum sauba helaklame. Masidagi tompokpu thina chaibada natana phubirame. Hai madubu oithokpa yabrane. Apang mamina san adubu lawba yanaba panghaita haijilibanine. Masigi hawai asinabu kari tawrini haibage. Oh haujikti amata ngairaba sanbi adusu leitre. Masi pumbase nangna pangbadagi thoklibani. Masigi hawai asida langthokraga piladawne ihak. Kadai nangi mitrangi hawai marudo sida pirau. Masi hairaga tompokna pirakliba hawai maru adu tap launa mulle aduga yumgi mapanda laktana langthokhiramme. Adubo
ꯂꯪꯊꯣꯛꯂꯤꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯃꯈꯛꯇꯤ ꯂꯩꯕꯥꯛꯇ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯥꯔꯤꯕ ꯍꯋꯥꯏ ꯃꯔꯨ ꯑꯅꯤ ꯂꯩꯃꯥꯏꯗꯒꯤ ꯈꯨꯝꯒꯠꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯋꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯇꯧꯗ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯉꯔꯥꯡ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯍꯋꯥꯏ ꯃꯔꯨ ꯑꯗꯨ ꯑꯇꯤꯌꯥꯃꯨꯛ ꯋꯥꯡꯅ ꯍꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯣꯝꯄꯣꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯜꯂꯝꯃꯤ, ꯑꯣ, ꯉꯔꯥꯡ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯑꯩ ꯍꯋꯥꯏ ꯑꯁꯤꯗ ꯀꯥꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯍꯋꯥꯏ ꯑꯗꯨꯒꯤ ꯃꯈꯣꯛꯇ ꯌꯥꯟꯗꯨꯅ ꯑꯁꯨꯝ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯍꯥꯛꯅ ꯀꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯅ ꯎꯔꯦ ꯃꯗꯨꯗꯤ ꯑꯇꯤꯌꯥ ꯃꯊꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯝꯕꯤ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯃꯩꯗꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯉꯧꯔꯣꯛ ꯉꯧꯅ ꯅꯤꯡꯊꯤꯖꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁ, ꯃꯁꯤꯕꯨ ꯃꯣꯏꯒꯤ ꯂꯩꯔꯝꯂꯦ ꯀꯥꯏꯗꯨ ꯑꯣꯏꯔꯤꯗ꯭ꯔꯅꯦ? ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯂꯩꯆꯤꯜ ꯃꯊꯛ ꯑꯁꯤꯗꯕꯨ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯃꯇꯪ ꯇꯔꯛ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯨ, ꯌꯨꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯦꯛ ꯆꯥꯎꯈ꯭ꯔꯦꯗ꯫ ꯐꯔꯦ, ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯍꯦꯛꯇ ꯆꯪꯉꯨꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯨꯠꯇ ꯆꯥꯅꯕ ꯌꯥꯎꯕ ꯆꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯅꯕ ꯀꯥꯔꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯆꯧꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ ꯀꯨꯝꯂꯕꯤ, ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯇꯗꯤ ꯄꯤꯖꯕꯤꯌꯨꯕ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯗꯅ, ꯃꯇꯧ ꯀꯝꯗꯧꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕ? ꯆꯪꯉꯣ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯨꯝ ꯁꯥ ꯉꯥ ꯀꯔꯤꯃꯠꯇ ꯆꯥꯔꯝꯗꯦ꯫ ꯃꯕꯨꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯅꯕ ꯈꯔ ꯇꯣꯝꯄꯣꯛꯇ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯆꯠꯈꯤꯅꯕ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕꯗꯣ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯕꯨ ꯎꯕ ꯌꯥꯗꯕꯅꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯆꯥꯕ ꯆꯤꯟꯖꯥꯛꯅꯤ꯫ ꯑꯗꯨꯅ ꯊꯨꯅꯃꯛ ꯆꯠꯅꯕ ꯇꯧꯀꯣ꯫ ꯍꯣꯏ, ꯏꯃꯥ ꯃꯟꯕꯤ, ꯑꯩꯍꯥꯛ ꯀꯨꯏꯅ ꯂꯩꯖꯔꯣꯏꯌꯦ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ? ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯂꯩꯖꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯐꯝ ꯑꯁꯦ ꯌꯧꯖꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯜꯂꯛꯄꯒꯤ ꯌꯨꯝ ꯑꯗꯨ ꯌꯨꯍꯥꯔ ꯍꯥꯕꯒꯨꯝ ꯊꯛ ꯍꯦꯛ ꯅꯤꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯗꯝ ꯍꯦꯛ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯣꯝꯄꯣꯛꯅ, ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ? ꯌꯨꯝ ꯑꯁꯤ ꯅꯤꯡꯈꯥꯏꯒꯗꯧꯔꯕ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯅꯤꯛꯏꯕꯁꯤꯗꯤ? ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ, ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯤꯁꯥ ꯄꯥꯝꯕ ꯑꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦꯅ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯥꯛꯑꯦ꯫ ꯃꯁꯤꯗꯤ ꯂꯥꯛꯑꯣ, ꯅꯪ ꯃꯍꯥꯛꯅ ꯎꯔꯣꯏꯗꯕ ꯃꯁꯤꯒꯤ ꯀꯥꯆꯤꯟ ꯑꯁꯤꯗ ꯂꯣꯠꯂꯨꯁꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯄꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯒꯤ ꯆꯥꯎꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯌꯥꯎ 3ꯈꯛ ꯄꯥꯏꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯎ 3 ꯑꯗꯨꯕꯨ ꯃꯈꯥꯗ ꯍꯨꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯦ ꯅꯨꯄꯤ, ꯌꯥꯎ 3ꯁꯤ ꯅꯤꯡꯊꯤꯖꯅ ꯃꯩꯗ ꯌꯩꯔꯛꯎ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥ ꯑꯆꯧꯕ ꯊꯤꯕꯗ ꯑꯩꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯉꯁꯤꯗꯤ ꯌꯥꯎꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯗꯥꯎ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯔꯨꯝ ꯑꯃꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯌꯥꯎꯁꯤꯡ ꯑꯗꯨꯕꯨ ꯌꯥꯏꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣ? ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤꯗ ꯅꯍꯥꯟꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯅꯝ ꯑꯃꯈꯛ ꯅꯝꯂꯤꯕꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ
ꯏꯒꯤ ꯃꯅꯝ ꯅꯝꯃꯤꯗ ꯃꯤꯒꯤ ꯃꯍꯥꯎꯗꯨ ꯍꯥꯎꯕꯅꯤꯗ ꯃꯉꯛ ꯑꯗꯨ ꯊꯨꯗꯦꯛꯑꯒ ꯏ ꯆꯨꯞꯄꯒꯤ ꯃꯍꯥꯎꯗꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯉꯛꯏꯗ ꯑꯁꯨꯝ ꯍꯥꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯐꯤ ꯀꯥꯝꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯐꯤꯡ ꯐꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯀꯗꯥꯏꯗꯒꯤ ꯃꯤ ꯃꯅꯝꯅꯣ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯃꯤꯅꯝꯅꯣ ꯍꯣ ꯆꯥꯛꯀ ꯂꯥꯝꯕꯗꯨꯗ ꯑꯩꯅ ꯌꯥꯏꯔꯤꯕ ꯌꯥꯎ ꯑꯁꯤꯒꯤ ꯃꯅꯝꯕꯨ ꯑꯣꯏꯔꯤꯅꯤ ꯍꯣ ꯁꯦ ꯆꯥꯅꯕꯁꯦ ꯑꯁꯤꯗꯨꯝ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯃꯗꯨ ꯑꯣꯏꯕ ꯇꯥꯏ ꯅꯨꯄꯤ ꯆꯥꯛ ꯂꯥꯝꯃꯅꯤ ꯃꯤ ꯆꯥꯔꯛꯇꯕ ꯀꯨꯏꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯀꯗꯥꯏ ꯌꯥꯎ ꯑꯌꯥꯏꯕꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯧꯁꯦ ꯁꯦ ꯁꯣꯝꯗ ꯂꯩꯖꯔꯦ ꯍꯤꯡꯆꯥꯕꯗꯨ ꯌꯥꯎ ꯑꯌꯥꯏꯕꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ ꯍꯤꯡꯆꯥꯕꯅ ꯏꯁ ꯅꯨꯄꯤ ꯅꯪꯒꯤ ꯌꯥꯎ ꯑꯌꯥꯏꯕꯁꯤꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯏꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯅꯪꯅ ꯌꯥꯏꯕ ꯌꯥꯎ ꯑꯍꯨꯝꯁꯤ ꯍꯦꯛ ꯆꯥꯔꯨꯕꯗ ꯑꯩꯒꯤ ꯄꯨꯛ ꯑꯁꯦ ꯀꯥꯏꯒꯗꯧꯔꯤꯅꯦ ꯐꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯒꯤ ꯁꯅꯥ ꯌꯥꯎꯕ ꯑꯆꯧꯕ ꯈꯥꯎꯁꯤꯡ ꯑꯗꯣ ꯄꯨꯊꯣꯔꯛꯎ ꯃꯁꯤꯡ ꯊꯤꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯣꯏ ꯃꯁꯤꯗ ꯂꯩꯖꯔꯦꯁꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯁꯅꯥꯃꯛꯇ ꯌꯥꯎꯕ ꯈꯥꯎꯁꯤꯡ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕꯅ ꯆꯥꯔꯝꯕ ꯃꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯁꯨꯝ ꯁꯅꯥ ꯃꯁꯤꯡ ꯊꯤꯔꯝꯕꯗꯒꯤ ꯎꯏꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯅꯥꯈꯣꯛꯄ ꯈꯛꯇꯗ ꯌꯨꯝ ꯑꯗꯨ ꯊꯛ ꯍꯦꯛ ꯅꯤꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯇꯣꯝꯄꯣꯛꯁꯨ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯥꯎ ꯑꯃꯈꯛ ꯇꯨꯃꯤꯟꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯂꯥꯛꯄ ꯍꯋꯥꯏ ꯍꯧꯕ ꯃꯐꯝ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯂꯨꯃꯟꯈꯤꯕꯅ ꯃꯍꯥꯛ ꯄꯨꯟꯅ ꯃꯈꯥꯗ ꯀꯨꯝꯊꯕ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯍꯥꯟꯅ ꯃꯈꯥꯗ ꯍꯨꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯤꯅ ꯍꯋꯥꯏ ꯑꯗꯨꯒꯤ ꯃꯋꯨꯗ ꯌꯥꯟꯗꯨꯅ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯃꯥꯏꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯍꯦꯛ ꯌꯧꯕꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯍꯋꯥꯏ ꯄꯥꯝꯕꯤ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯧꯒꯨꯝ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯥꯗꯔꯛꯄ ꯁꯅꯥꯒꯤ ꯈꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯝꯃꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯆꯥꯁꯨ ꯈꯔꯗꯤ ꯁꯥꯐꯔꯒꯅꯤꯗꯅ ꯍꯦ ꯃꯤꯇ꯭ꯔꯪꯒꯤ ꯍꯋꯥꯏ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯅꯤ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯝꯗꯦ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯋꯥꯈꯟꯗ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡꯗꯥꯡ ꯑꯃꯗ ꯂꯦꯝꯍꯧꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯍꯋꯥꯏ ꯃꯔꯨ ꯑꯗꯨ ꯑꯃ ꯂꯩꯃꯥꯏꯗ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯥꯟꯅꯒꯨꯝ ꯍꯋꯥꯏ ꯑꯗꯨ ꯑꯇꯤꯌꯥꯃꯨꯛ ꯋꯥꯡꯅ ꯍꯧꯔꯝꯂꯦꯗꯣ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛ ꯊꯤꯟꯊꯕ ꯇꯧꯗ ꯍꯋꯥꯏ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯟꯗꯨꯅ ꯍꯥꯟꯅꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯏꯃꯥꯒꯨꯝꯂꯕꯤ ꯄꯨꯛꯐꯕꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯄꯗ ꯌꯥꯝꯅ ꯋꯥꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯇꯗꯤ ꯑꯩꯕꯨ ꯄꯤꯖꯕꯤꯌꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯐꯠꯇꯕ ꯑꯉꯥꯡ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯅꯍꯥꯟ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯅꯥꯒꯤ ꯈꯥꯎ ꯑꯃ ꯃꯥꯡꯕꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯂꯧꯕ ꯑꯣꯏꯔꯤꯅꯤ ꯑꯩꯍꯥꯛ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯇꯠꯀꯗꯧꯔꯦ ꯑꯩꯕꯨ ꯍꯥꯟꯅ ꯀꯔꯤꯅꯣꯝꯇ ꯄꯤꯖꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯅꯥ ꯑꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯏꯃꯥꯒꯨꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯇꯣꯝꯄꯣꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯆꯥꯅꯕ ꯌꯥꯎꯕ ꯑꯆꯧꯕ ꯇꯦꯡꯀꯣꯠ ꯑꯃꯈꯛ ꯇꯣꯝꯄꯣꯛꯇ ꯆꯥꯅꯕ ꯄꯤꯔꯝꯃꯤ ꯆꯥꯅꯕꯗꯨ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝ ꯆꯥꯕ ꯍꯧꯔꯛꯄꯗ ꯍꯥꯟꯅꯒꯨꯝ ꯋꯥꯡ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯣꯝꯄꯣꯛꯄꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯑꯉꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯁꯅꯥ ꯑꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤꯀꯣ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯂꯩꯔꯝꯃꯤ
Tanja asida hingchaba adusu marengbanda achauba san ahum khak yanduna imungda pusilaklame. Aduga damlong thathai. Aduga mahaki nupida onsinuna haireklame. Hai, nupi. Ngasidi daw yamna yai hei. Nupi, se. San ahum si yamna haw numayda yaira nupi. Asi hairaduna san ahum adu mahaki nupida pirame. Tanja asida hingchaba adugi manaton adu manam susut namlamme aduga amu haireklame. Hai, karina. Nupi, aigi naton asida minam ama kana namlaklibasibo. Taibang miyoiba ka mafam asida lakpa jalane tawribasibo. As, miyoiba si onthokna hawbanidako. Hingchaba asigi wafam asi tabada mahaki nupina sansing adu maida yaina haireklame. Ho ngahan nga sakhiba nupadugi saru palangsingdo aina asomda thamlibani. Madudagi dum oirini. Hingchaba dusu mahaki nupina hariba wafam aduna jumlamba tai haina khalamme aduga san ayaiba sing adu mabuk pena charamme. San sing adu chaba loirabada mahaki nupida amuk asumna haireklame. Hai, taribra. Aigi sanagi marum kokpi yenbi ado aigi nakta purau nupi. Mapuroibagi wafam asi tabada hingchabi aduna yenbi adubu puraklame aduga hingchabada pirame. Mahaksu hingchabana charamba mafam adubu lukhak chagum loisina leirame. Hai yenbi, hauzik aigi mangda yamna phajaba sanagi yirum amata ko. Hingchaba asina waising asi hek haiba loibaga yenbi aduna yamna phajaraba sanagi yirum amakha koklamme. Tawriba mayam asi tompoknasu marum amadagi loina hek uramme. Masidagi mahakna yenbi adubu huralagi haina khalamme. Hingchaba adusu asum lairambadagi hanagum asibagum tumduna laikhirame. Tanja asida tompokna tumina tholaktuna yen adubu yamna haina pharamme aduga prap kana tahanda hawai haupam adomda jelaklame. Masidagi mahak hanagum yen adubu puduna laimaida amukum tharaklame. Mahakna hek laimai yobaga hawai pambi adusu adumak mangkhirame. Kamdawi hauziti. Sanagi yirum kokpi yenbi asisu aigi oiredana. Ngasai hingchaba duna haibagum aisu amuktabu haiduna yenge. Hai yenbi, hauzimak aigi mang asida yamna phajaraba sanagi yirum amakhak koklokse. Tompokna wai asi hek haiba loibaga yenbi aduna phajaraba yirum amakha koklamme. Yirum asidi kayada ningthijaribano ne. Phai. Asigumba angakpa pot kaya marom hingchabadugi manakta soidana leiramkhigani. Madusu larudaba yade. Adubu aihak hingchabadugi mamangda sak utlabadi yaroi. Mahakna ibu hek ubada soidana hatkiba yai. Aduna handakti aihak makhoi khanganda tumina changduna kari leiribage haibadu yenglage. Asomna hairaduna tompok hanagum nungdang aduda lemhauriba hawai maru amadu tharamme. Aduga nong hek nganbadagi hanagum mathata karaklame. Asomdasu hingchabi adu asuki matik sauna tompokpu laklabadi hatlagi haibagi matagum yum manungda leiramme. Tompoksu mafam adubu yorabada yamna haina singna mafam amada lotuna leiramme. Tanja asida hingchaba adusu iroi manga puduna mayumda halaklame aduga mahaki nupida hauna thonglau hairamme. Thongba thakpa loiraba tungda hingchaba adu mabuk kaiba makhai charamme aduga mahaki nupida amu haireklame. Hai, taribra nupi. Aikhoigi isai sakpa haiba hameng adu aigi nakta purau. Mahaki nupina hameng adu mahaki nupada piramme aduga hanagum thabak tawduna laikhirame. Hingchaba aduna hameng adudai haireklame. Hameng, aihakna tanaba yamna nungshiba isai amakhak saklau. Aihak ngayakta pothage. Masidagi mahaki hameng aduna yamna nungsina isai amakhak saklamme. Hameng asigi isai asi tabada tompo pungau hek ngauramme aduga hingchaba dusu asum tarambadagi hanagum amu tumthakirame. Tanja asida tompokna tumina tholaktuna hameng adubu taplauna pharamme. Aduga hawai haupam adu tamna kana chelamme. Adubu laibak thiribadi hameng aduna hingchaba adubu tanaba yamna kanna laroklamme. Mapu ibungo, aihak nupa amana phare. Aibu mukta kanbiyo.
ꯑꯁꯨꯝ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯃꯁꯤꯗꯤ ꯑꯩꯒꯤ ꯍꯥꯃꯦꯡꯒꯤ ꯃꯈꯣꯟꯅꯤꯗꯅ꯫ ꯑꯣ, ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯥꯡꯂꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯤ ꯃꯆꯥ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯦꯀꯣ꯫ ꯐꯩ, ꯈꯪꯒꯅꯤꯗꯨ ꯂꯩꯔꯝꯃꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯊꯨꯅ ꯍꯋꯥꯏ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯃꯥꯏꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯍꯤꯡꯆꯥꯕꯗꯨ ꯍꯋꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯇ꯭ꯔꯪꯒꯤ ꯍꯋꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯥꯝꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯅ ꯈꯨꯗꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯅꯥ ꯐꯕ ꯇꯣꯝꯄꯣꯛꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯉꯝꯖꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫